India democracy Chatpa Leibakni, Manipur LEINGAKSU democratically KHANBA LEINGAKNI, Maram Aduna Meeyam gi Peacefull Oiba Khollao bu Ikai Khumnawu HAINA, Scheduled Tribe Demand Committee of Manipur Stdcm gi General Secretary PHONGDORAKLI Phongdokre. Wafam asik ngasi thangwai benda leiba ima khuntokan bisanglen DMU complex da wawmi singa unabagi thoram amada phongdokhibani. Mahakna makha taraduna hai Scheduled Tribe Demand Committee of Manipur Stdcm na Manipur gi yelho furup ama oidiba maitai mitai bu Indian Constitution gi makhada ST list yawhanduna yelho furup ama oibagi Constitution gi ngaklo piu haiduna changsiliba khongjang asida Manipur leingakna thabak to onthok pine bagi damak haukiba August 16 tagi hauduna tongan ba mafam singda wakat mifam chathuduna lakli. Manipur government na makha tana tumina lesin labadi tangai fodana wakat mifam gi mathakta miyam ga loinina atai atopa khongjang singsu changsin gani. Haukiba September tarukta Imphal da base tauba TV channel amagi live telecast discussion award gi program amada miyam na sak khangnaraba mioi amana SDCM bu miyam da lan uhunba yaba wafam phongdokiba adu yumpham yawdabani madu yelho mi maitai mitai gi survival ga mari leinaba iheu asibu mai paktana ba hotnaba logtuna ba sarau singi saruk amani CM da representation amata summit tawramdre haibasi wakhalna saba khangdana pangai haibani ikui dribada Manipur ki CM da mamang chahi ki December 13 da Assembly election lisingani kunithoi ki Code of Conduct laktungai da mathau taba recommendation thanaba representation ama submit tawkiba lairi masigi mathakta Prime Minister na Manipur da chahi asigi January 3 da laklambada Chief Secretary Manipur ki khuthang da representation ama submit tawki loinana Manipur ki CM da su copy ama submit tawki Maitai mitai ST list chalhanba haibasi Manipur government na warep ama lauraga mathau taba che chang single loinina India government recommendation thabigadabani mathau taba che chang sing report sing siamba Manipur government ki mathau masigi mathakta hojik thau pubiri basing asina sum pudna leigani haibat laite to khiba potha khiba yai anoba yawbi rapasingna pandam phangdri fawba makha amuk putha hogadawribani Amna thambiri dungai maitai marapta sidungai leminari baching atopa chilena community campus dungai ayepa yaroi haiwasi objection to se mayam am leine se mayam thambiri ne adu leine maraptu da sanction lisina on tena ba miyam lan wa phongdo pai bise ACDCM se adu taweda tawi haidana haiba taragasu lapiu koista khangna ba yawrangani akoi khangna dragasu atopa koi marapta mayam lai se khangna ba yawbirangani Agam pau biraga tangai padradi angto una siana haibira wa ko dum kai thuksal ko chatsage laksage aduga unaraga karai da kari singna ba kari lege do yemina si aduga chumba du khanga kanda wara du miyam da phongdok biu aduna miyam da phongdok jringe da aduga ba platform public platform miyam na loina uba aduga ba live to forum of the platform am da chumara du confirm to jringe da mina haibani harga here se ne harga ai haibadudi khitang tabada numaitaba aduga hajadaba du maina tawi adu numaite matungda mo na tawbiganu haiba wapamsi